International Women's Day na lakpada Manipur gi nupi oibising Manipur da leiriba amasong Manipur gi wangwa da leiriba nupi oibi khudingmakta yaifa paujil pijari tashengnamak International Women's Day si malem pumbada akoi observe tawriba celebrate tawriba si nupi oibisingna ngashi phawbada hujik phawbada malem pumbagi oina akoi lakliba akoi gi khumchat akoi lelagliba punshi marel achievements challenges leirba pumnamak mayama se loinamak nauhongna akoi khanamina duna ningsingna duna amasong hojik nupi gi oiriba leiriba phibama se amuk hena kamaina phagat kadage kamaina amu hena betterment porakadage haibagi adugumba womanhood ase celebrate tawba numitni ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯣꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯌꯥꯝ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯦ International Women's Day lakpasidaysta akhoi na nauhona akhoi nupi oibigi role sisu amuka amuk akhoi introspect tawba amuk khannaba nainaba su adumatik darkar oiri tashengnamak Manipur gi asuk luraba akhoi gi conflict situation hujik oiriba sidaysta akhoi nupi oibishingi yamna chawraba thodang yamna chawraba akhoi gi daitya ma lei akhoi na loina makhangi Manipur gi akhoi gi itihasna sakhini nupi oibishingna lowkhiba society gi oiba akhoi gi problem issues mayam amada thodang loduna akhoi gi samaj asida leiba problem mayam ase kamaina solve tawgadage haibasidaysta nupishingsina achoba thodang ma lowki ngasi akhoi gi Manipur da sigumba yamna luraba conflict situation ama leiba matang sta so akhoi nupi oibisingi thodang amasung akhoi gi role and responsibility se dokimatik chawi masigi maikai da akhoi lamdam sidaysta uji oiriba phibam se sidagi phagatuna shanti kamaina urakadage na haibasidaysta akhoi nupi oibising mayam ama akhoi kok chungchan aduna dagi akhoi gi ikha taba youths mayam ama adagi atai nupi leiriba mayam se loinamak mobilize tawminaduna wakhan chungchanaraga akhoi lamdam sidaista karma mongda khoi shanti purakadage haibasisu nauhona adumak khoi khanaba darkar oiri masigi maikaida akhoi nupi oibising mayam loina punchanaduna akhoi lamdam sidaista yamna thuba matamda shanti ado purakpa ngamba oinanaba akhoi hotnaminasi haibagi wafamse thamjaraga amukka hana koigi Manipuri women here in the state and all over the world, I extend warm wishes on this occasion of International Women's Day.